ꯁꯍꯔꯒꯤ ꯅꯤꯜꯀꯣꯡꯂꯕ ꯃꯐꯝ ꯑꯃꯗꯒꯤ ꯂꯥꯞꯅ ꯂꯩꯕ ꯈꯨꯡꯒꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯁꯤꯗ ꯇꯣꯃꯥꯜ, ꯊꯣꯏꯕ, ꯃꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯨꯞ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯣꯃꯥꯜꯅ ꯊꯣꯏꯕ ꯍꯣꯏꯗ ꯅꯣꯡꯃ ꯂꯥꯛꯑꯝꯃꯤ꯫ ꯏꯇꯥꯎ ꯊꯣꯏꯕ, ꯍꯥꯎ ꯏꯇꯥꯎ, ꯅꯪ ꯂꯥꯛꯏꯔꯣ? ꯁꯪꯒꯣꯝ ꯐꯝꯁꯤ ꯂꯥꯛꯑꯣꯅꯦ꯫ ꯌꯥꯔꯦꯗ, ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯦꯞꯄꯁꯤ, ꯋꯥꯔꯤ ꯁꯨꯝ ꯁꯥꯁꯤ꯫ ꯍꯣꯏ ꯏꯇꯥꯎ, ꯁꯨꯝ ꯂꯦꯞꯄꯁꯤ, ꯐꯝꯁꯤ ꯍꯥꯏꯔꯁꯨ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ꯫ ꯏꯇꯥꯎ, ꯅꯪꯒꯤ ꯂꯧꯐꯝꯗꯨꯕꯨ ꯍꯟꯗꯛ ꯏꯁꯤꯡ ꯏꯆꯥꯎꯁꯤꯕꯨ ꯀꯝꯗꯧꯈꯤꯒꯦ? ꯏꯇꯥꯎ, ꯂꯧꯈꯥꯏ ꯑꯃꯗꯤ ꯏꯁꯤꯡ ꯊꯨꯝꯕ ꯌꯥꯎꯕꯅꯤ, ꯑꯃꯗꯨꯃꯗꯤ ꯈꯔ ꯍꯤꯡꯒꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯤ, ꯀꯔꯝꯕ ꯀꯨꯝꯅꯕꯨ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨ ꯏꯇꯥꯎ, ꯍꯟꯗꯛꯇꯤ ꯉꯥꯒꯁꯤ ꯌꯥꯝ ꯍꯣꯡꯉꯦ ꯍꯥꯏꯔꯤꯌꯦ, ꯀꯤꯗ ꯆꯥꯝꯃꯅꯤꯅ ꯋꯥ ꯋꯥ ꯂꯥꯎꯅꯍꯧꯔꯦ꯫ ꯑꯗꯨ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯏꯇꯥꯎ ꯃꯅꯤꯗꯪꯒ ꯌꯥꯎꯔꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯋꯥꯔꯤꯁꯦ꯫ ꯏꯇꯥꯎ ꯃꯅꯤ ꯍꯣꯏꯗ ꯆꯠꯂꯨꯁꯦ ꯍꯥꯏꯕ꯭ꯔꯣ? ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯋꯥ ꯅꯨꯡꯉꯥꯏꯁꯨ ꯋꯥꯔꯤ ꯁꯥꯖꯦ ꯍꯥꯏꯕ꯭ꯔꯣ? ꯃꯥꯁꯨ ꯃꯥꯒꯤ ꯂꯧꯐꯝꯗꯣ ꯏꯁꯤꯡ ꯆꯥꯎꯕꯗ ꯊꯨꯝꯃꯤ ꯍꯥꯏꯕ꯭ꯔꯥ ꯊꯨꯝꯗꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯈꯔꯁꯨ ꯇꯧꯕꯅꯤ꯫ ꯀꯨꯏꯔꯦ ꯄꯥꯎꯒ ꯐꯥꯎꯅꯈꯤꯗꯕ, ꯍꯟꯗꯛꯁꯤ ꯊꯕꯛꯈꯔ ꯆꯤꯟꯕꯁꯤꯗ ꯑꯩꯁꯨ꯫ ꯑꯁꯨꯝꯅ ꯇꯣꯃꯥꯜ ꯑꯃꯗꯤ ꯊꯣꯏꯕ ꯋꯥꯔꯤ ꯁꯥꯔꯝꯂꯕ ꯃꯇꯨꯡꯗ ꯃꯅꯤ ꯍꯣꯏꯗ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯑꯝꯃꯤ꯫ ꯏꯇꯥꯎ ꯃꯅꯤ, ꯇꯣꯃꯥꯜ ꯏꯕꯥꯅꯤ ꯂꯥꯛꯏꯌꯦ, ꯀꯔꯤ ꯇꯧꯔꯝꯃꯤꯅꯣ ꯍꯧꯖꯤꯛꯄꯨ? ꯏꯇꯥꯎ ꯅꯕꯥꯅꯤ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ꯫ ꯀꯩꯁꯨ ꯇꯧꯔꯝꯗꯦꯗ, ꯁꯨꯝ ꯂꯩꯔꯝꯕꯅꯤ ꯌꯨꯝꯗ, ꯌꯨꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯝ ꯇꯧꯔꯝꯕꯅꯤꯗ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦꯗ꯫ ꯏꯇꯥꯎ ꯊꯣꯏꯕ ꯍꯣꯏꯗꯤ ꯍꯟꯗꯛꯀꯤ ꯏꯁꯤꯡ ꯏꯆꯥꯎꯁꯤꯗ ꯂꯧꯐꯝ ꯀꯌꯥ ꯏꯁꯤꯡ ꯊꯨꯝꯖꯟꯈ꯭ꯔꯦ ꯍꯥꯏ, ꯏꯇꯥꯎꯍꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ? ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯍꯧꯗꯦ ꯏꯇꯥꯎ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯅ ꯃꯈꯣই ꯑꯍꯨꯝ ꯑꯋꯥꯠ ꯑꯄꯥ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯔꯩ ꯂꯩꯇ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯔꯨꯞ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯇꯣꯃꯥꯜꯅ ꯊꯣꯏꯕ ꯍꯣꯏꯗ ꯏꯁꯤꯡ ꯁꯤꯡꯅ ꯂꯥꯛꯇꯨꯅ ꯊꯣꯏꯕꯅ, ꯏꯇꯥꯎ ꯊꯣꯏꯕ, ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ꯫ ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯏꯇꯥꯎ? ꯑꯩꯅ ꯉꯝꯕ ꯑꯣꯏꯔꯗꯤ ꯍꯦꯛꯇ ꯄꯥꯡꯖꯒꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯆꯤꯡꯌꯥꯗꯣ, ꯃꯗꯨꯗ ꯁꯥꯅꯤ ꯉꯥꯅꯤ ꯈꯪꯗꯕ ꯀꯩꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯊꯣꯛꯍꯧꯔꯦ, ꯁꯥ ꯉꯥꯁꯨ ꯐꯥꯗꯨꯅ ꯆꯥꯍꯧꯔꯦ, ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯏꯇꯥꯎ꯫ ꯊꯣꯏꯕꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯏ꯫ ꯀꯔꯤ? ꯁꯥꯅꯤ ꯉꯥꯅꯤ ꯈꯪꯗꯕ ꯍꯥꯏꯕ? ꯍꯩꯁ, ꯃꯗꯨꯗꯤ ꯌꯥꯝ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ꯫ ꯏꯇꯥꯎ ꯇꯣꯃꯥꯜ, ꯑꯩ ꯃꯇꯦꯡꯕꯨꯗꯤ ꯌꯥꯝ ꯄꯥꯡꯅꯤꯡꯉꯤ, ꯑꯗꯣ ꯑꯩ ꯍꯛꯆꯥꯡ ꯀꯌꯥ ꯉꯝꯗꯦ, ꯏꯇꯥꯎ ꯃꯅꯤꯗ ꯑꯃꯨꯛꯇ ꯍꯥꯏꯔꯁꯣꯕ꯫ ꯐꯔꯦ ꯏꯇꯥꯎ, ꯅꯪ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯄꯣꯊꯥꯖꯔꯣ, ꯑꯩ ꯏꯇꯥꯎ ꯃꯅꯤ ꯍꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯇꯣꯃꯥꯜ ꯊꯣꯏꯕ ꯍꯣꯏꯗꯒꯤ ꯃꯅꯤ ꯍꯣꯏꯗ ꯄꯥꯈꯠꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯅꯤ, ꯅꯪ ꯀꯥꯏꯗ ꯂꯩꯒꯦ? ꯇꯥꯔꯦ ꯏꯇꯥꯎ, ꯑꯩ ꯁꯨꯝ ꯍꯤꯞꯄꯝꯕꯅꯤꯗ, ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ? ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯆꯤꯡꯗꯣ, ꯑꯗꯨꯗ ꯁꯥꯅꯤ ꯉꯥꯅꯤ ꯈꯪꯗꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯍꯧꯔꯦ, ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯗ ꯌꯥꯗ꯭ꯔꯦ, ꯉꯥꯅꯨ ꯀꯩꯀꯩꯗꯣ ꯂꯣꯏꯅ ꯆꯥꯕ ꯍꯧꯔꯦ꯫ ꯀꯔꯤ? ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯝꯃꯤ, ꯁꯥꯅꯤ ꯉꯥꯅꯤ ꯈꯪꯗꯕ ꯍꯥꯏꯕ? ꯍꯩꯁ, ꯃꯁꯤꯗꯤ ꯌꯥꯝ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ꯫ ꯏꯇꯥꯎ, ꯑꯩ ꯐꯔꯛ ꯈꯔ ꯇꯥꯔꯅꯤ, ꯑꯩ ꯏꯃꯥꯒꯤ ꯍꯤꯗꯥꯛ ꯂꯩꯕ ꯆꯠꯀꯗꯕ ꯂꯩꯕꯅꯤ, ꯑꯩ ꯊꯦꯡꯉꯦ, ꯅꯪ ꯆꯠꯈ꯭ꯔꯣ꯫ ꯃꯐꯝ ꯑꯁꯤ ꯇꯥꯕꯗ ꯇꯣꯃꯥꯜꯅ, ꯍꯤꯗꯥꯛ ꯂꯩꯕ ꯆꯠꯀꯅꯤ ꯍꯥꯏꯕ? ꯐꯔꯦ ꯆꯠꯂꯨꯔꯣ ꯑꯗꯨꯗꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗꯒꯤ ꯇꯣꯃꯥꯜꯅ ꯅꯤꯡꯉꯝꯗꯅ, ꯐꯔꯦ ꯏꯇꯥꯎ, ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯅꯤꯡꯉꯝꯗꯅ ꯇꯣꯃꯥꯜ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯇꯣꯃꯥꯜꯅ ꯂꯝꯕꯤ ꯆꯠꯅ ꯑꯩꯅ ꯋꯥꯅ ꯂꯣꯏꯖꯕ ꯁꯥ ꯉꯥ ꯌꯦꯟꯁꯤꯡꯗꯨꯕꯨ ꯀꯝꯗꯧꯗꯣꯔꯤꯒꯦ, ꯂꯣꯏꯅ ꯃꯥꯡ ꯇꯥꯔꯤꯕ ꯑꯁꯨꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯁꯨꯃꯥꯏꯅ ꯂꯥꯛꯄꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯁꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯅꯤꯡꯒꯤ ꯅꯥꯀꯟꯒꯤ ꯆꯤꯡꯗꯨꯗ ꯉꯁꯥꯏꯒꯤ ꯁꯥꯅꯤ ꯉꯥꯅꯤ ꯈꯪꯗꯕ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯨꯕꯗ ꯄꯣꯠꯁꯛ ꯑꯗꯨ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯁꯥꯅꯤ ꯉꯥꯅꯤ ꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ, ꯍꯦ ꯅꯨꯄꯥ, ꯅꯪ ꯁ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯠꯍꯧꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯁ꯭ꯋꯥꯏ ꯑꯗꯨ ꯑꯩꯅ ꯂꯧꯕ ꯇꯥꯔꯦ, ꯅꯪꯒꯤ ꯂꯩꯖꯔꯤꯕ ꯁꯥ ꯉꯥ ꯃꯌꯥꯝꯁꯤꯁꯨ ꯑꯩꯅ ꯂꯣꯏꯅ ꯆꯥꯕ ꯇꯥꯔꯦ꯫ ꯁꯥꯅꯤ ꯉꯥꯅꯤ ꯈꯪꯗꯕ ꯑꯗꯨꯒꯤ ꯋꯥꯐꯝ ꯇꯥꯕꯗ ꯇꯣꯃꯥꯜ ꯀꯤꯕꯅ ꯊꯛ ꯃꯌꯥꯝ ꯆꯔꯛ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ, ꯍꯦ ꯅꯨꯄꯥ, ꯅꯪꯕꯨ ꯀꯟꯕꯤꯕ ꯂꯥꯛꯄꯅꯤ, ꯅꯪ ꯀꯩꯁꯨ ꯈꯨꯗꯣꯡ ꯊꯤꯒꯅꯨ, ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯕꯅꯤꯅ ꯅꯪꯒꯤ ꯑꯋꯥ ꯄꯨꯝꯅꯃꯛ ꯀꯣꯛꯂꯅꯤ꯫ ꯑꯁꯨꯝ ꯍꯥꯏꯔꯒ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯁꯥꯅꯤ ꯉꯥꯅꯤ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯅꯤ ꯉꯥꯅꯤ ꯈꯪꯗꯕ ꯄꯣꯠꯁꯛ ꯑꯗꯨ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯅ
ꯇꯣꯃꯥꯜꯒꯤ ꯑꯋꯥꯔ ꯄꯨꯟꯁꯤꯗ ꯁꯛꯈꯪꯗꯕ ꯑꯗꯨꯅ ꯈꯟꯕꯤꯈꯤ꯫ ꯇꯣꯃꯥꯜꯅ ꯃꯕꯨꯛꯅꯤꯡꯅ ꯈꯜꯂꯛꯏ ꯃꯗꯨꯗꯤ ꯁꯤꯔꯕ ꯃꯇꯝꯗꯗꯤ ꯑꯩ ꯏꯁꯥ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯃꯆꯤꯟꯗ ꯃꯔꯨ ꯁꯣꯜꯂꯝꯃꯤ꯫